Manipurda NRC sanahanba pamba amadi free movement regime muthatba pamba mioi kaya ama lairiba aikoi khara asina Manipur gi tungi miroldi kalamdaba yaroi haina State Minister Nongthombam Birena SKTV da akhanana fongdorokli Delhi da ngasi thungkiba State Minister ga SKTV gi editor in chief Naurabam Phillips ka akhanana telephone gi khuthangda wari sanabada hangba wahangi paukum piraduna State Minister na hai handak pangthokiba Lok Sabha mikhalda Indian National Congress da vote pi kiba voter sing ase Manipur की ngamkhai kanba pamde hairibra natraga Manipur da NRC sanahanba yadrabasu yai hairibra haiba asi samamnaba amalai Manipur gi irang asigi marakta pangthokiba Lok Sabha mikhalda outer amadi inner parliamentary constituency animakta BJP na maithiba nangkhiba asina maram oiraga State Minister Sindoropagi wafam laibra haina hangbagi wahangi paukum piraduna State Minister na hai State Minister Sindoropagi wafam asi handaki mikhalda BJP gi ticket phanghaudaba amadi State Minister oiba phanghaudaba kharana aibu saiba haiba asi mahusani amabu oigara aihaki oinadi Manipur amadi Manipur gi miyambu kanba pambani haina phongdoki Di ngarang si ngarang among tholok panine irang sulai ba dagi bhot su poramina ai som na mai utpar si nongai roi kai jare nai halab ni ngarang se ata mu akhoi gi di party gi di achuba national party ni na party ki site gi ai ne sarda akhoi party president ne ining thone akhoi ahum ni sangai se ining thong rang sangra sarda ibani nga silai akhoi hayeng se national party ke akhoi get together honorable prime minister ahum lok suba tam karak pagi prime minister oi bagi adugi akhoi hayeng se party president state khudimaki no by elector pe MP sing aduga rajya sabha gi leiba BJP ki MLA sing leida si mayam se pulap central hall da koi mayam se torka na koi unity akhoi gi di national gi level ina amagi awaba da mana mateng pangba amagi awaba da koi pun lepi hai pedo soirak padi mama handa kesi da khara soirak pa UP da Haryana da even Maharashtra da adu di khangna poni tra ko but adubu praja gi mandate to yone Chandrababu Naidu ji amadegi Nitish Kumar ji na khudak ta laga na no khoi lai ga na tawgna masai da ji 300 henkal edna aduna yam chauna mai pakpa adui matakta after decades prime minister amana ahum lok continuously tam ahum lok pai ba ga se historic ne adugi nungai ba koi phongdok pa yaw ba lak pani adu ai makti ani makto mai pa hok gramina ai mai ularoi ge aina hai bine adu as khoi gi de adu gumba leiti cm ma hai ba si national leader gi thak ne adu maina wakan picture bi gno akhoi san law adu di jogi sula aroidra Maharashtra ki sula aroidra dagi Haryana sula muina igoda hana question top salakpa aduna khoi lakane aduga swearing in bhaul yawra ani handaki sidida congress na loin wak sup teu gi bise mathangi general election gumba da akoi gi BJP da kaida masigi effect lai roi da braswai matang sidadi karine na lobi be yai Manipur praja ki moi wakhal si karino huji ai madu ai comment yam kana pining de lambi sorok tana NRC sana halu haidana 1990 dagi mi kaya no koina siraga laiba foreigner gi issue da hujigna foreigner khantok ko hobogi NRC sana hangani hariba foreigner khantok ko horaiba kangbu do gonsalas haure NRC sana ba yaroi akhoi sidaida na haiba kangbu do bot pikal ai bhapta de ado isol khoram si hujiki irang ji masi amishana di election maya da budi haibi gre masi thuna loislak pa yabagi lambi leena lobi be yabra masai sidadi karina thambi be irang loisan bhai se irang si kana na torubuno akhoi na loisan doira natraga irang toroiba kangbu duga yanabam changdro irang sidi akhoi सरकार ने तौगदब इरांग ने सरकार ने तौरुबने मनी सरकार ने म्यांमार दगी संगमी तो खंतो बसी सरकार ने नत्रो ड्रग फारु बसी सरकार ने नत्रो अदगी पॉपी प्लांटेशन यानथलु बसी सरकार ने नत्रो सरकार का मपान दगी लाकप ड्रग तौरिबा इलीगल इमिग्रेंट्स युंग तौनजबने बा मसिदैदा मोइगी प्रोपेगेंडा सि हेमन गिदना मैतै ब्रसेस इथनिक क्लास ने कुकी ने सखिबने बा रशियन बदी मोइने अटैक तौरकदब सि गवर्नमेंट ने बा मोइने मैतै अटैक तो बिरि सि करी गिनो बा अदि मैतै सु अटैक को तौरमिना रिटाले तौरे दो पोसी मुइन सरकार न तौनगदबनि मैतै तानाफम थोकते हाइबनि दा इन हाइजबदि अदुना अदुगी पोन मयाम सि याम कन्फ्यूजन खरा लय अदुना अखोइसु कन्फ्यूजन हंदकी वोट की रिजल्ट सिसु कन्फ्यूजन नि
ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯄ꯭ꯔꯖꯥꯒꯤꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯝꯃꯣꯏ NRC ꯇꯧꯅꯦꯅ ꯗꯤꯁꯤꯖꯟ ꯂꯧꯔꯛꯏꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯔꯒ ꯐꯣꯔꯦꯅꯔ ꯈꯟꯇꯣꯛꯄ ꯍꯧꯔꯛꯏꯕ ꯗ꯭ꯔꯒ ꯊꯨꯒꯥꯏꯔꯛꯏꯕ ꯄꯣꯄꯤ ꯌꯥꯟꯊꯠꯂꯛꯏꯕꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅꯤꯗꯅ ꯐꯦꯟꯁꯤꯡ ꯈꯥꯔꯦ BJP ꯒꯣꯔꯃꯦꯟ ꯍꯥꯏꯔꯤꯕꯀꯣ BJPꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ CM ꯁꯤꯟꯕ ꯌꯥꯏ ꯀꯥꯏꯅꯒ ꯁꯨꯝ ꯉꯥꯡꯅꯕꯁꯦ ꯃꯁꯤ ꯔꯤꯃꯔ ꯑꯣꯏꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯔꯤ ꯂꯥꯁ ꯑꯣꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯑꯁ ꯑꯗꯨꯗꯤ ꯇꯤꯀꯦꯠ ꯐꯪꯍꯧꯗꯕ ꯀꯥꯡꯕꯨꯅ ꯑꯩ ꯆꯩꯕ ꯑꯗꯒꯤ CM ꯑꯣꯏꯍꯧꯗꯕ ꯀꯥꯡꯕꯨꯅ ꯆꯩꯕ ꯑꯗꯨꯗꯤ ꯅꯣꯔꯃꯦꯜꯅꯤꯗ ꯑꯗꯨꯝ ꯆꯍꯤ 5ꯗꯒꯤ ꯄꯤꯔꯦ ꯂꯧꯊꯣꯛꯂꯛꯑꯗꯨꯕꯣ ꯃꯃꯥꯡꯒꯤ ꯇꯥꯝꯗꯒꯤ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯂꯛꯑꯗꯨꯗꯤ ꯑꯩꯗꯤ but I want to save my state and my people. Thank you.